ngasi phongkiba tungan manipuri siphongsingdagi maruoibi ipausing myamda thamjagi ahanbada isel express gi lakhosaraga myamna thamjagi Rajasthan Dalit Nupamacha ama ozana phubudagi laikidabada achauba irang thokre Rajasthan gi Zarur district leba private school amada sei mapana ngairiba Nupamacha mana Eshing happa chaphudagi Eshing kannuna thaklubadagi school dagi oza mana aini yada mona sathina phubibadagi laikidra hairi Thaudosi thasi tarang hundoida private school adu Nupamacha aduna school gi thaknaba thambi Eshing pul adudagi Eshing kallaga thaklubagi damak school adugi ozana tamthina phobibadagi sikhibane hari Nupamacha adu laikhidraba matungda state asigi intelligence bureau IB ne state adugi laingakta dalit organization kyana asauba khongjang kya sangsilakadore madugi matangda laingakna mangjawnuna section thorang lakpot aunaba khanki Thaudosi thokraba matungda dalit singna namna taba mafam aduna leiba khungang singda WhatsApp amadi social media gi platform da mising adugi akanba reaction kya saithorakpa hongnarakhi matung tabada yamlaba dalit ki miyamna asawbaga loinana lainga ki mathakta dalit singbu yamna thawoidabagi mawong utpiba amadi sab action sing lokhat pidabagi damak pressure kya pirak pauki Thaudosi ga mari lainana lainga sigi mathakta masing khangdaba yamlaba khongjang sing jangsilakpagi oithokpa leiri haina dalit ki lusingba mana phongdokre Thaudok sing asi thokrabagi tungda amadi section thorang kya gi marakta Rajasthan oiragliba phibamsi ka hena tamthibagi saktam oirakhi Zarur district khakta haukiba numaijing numitagi hauna police amadi laikhidraba angang adugi imung manung sing amadi makoibu sokotpa singa gi marakta sauna khuthokna bamadi phuna sainabagi thaudok sing hengalakli Thaudo du thokraba matungda laikhidraba angang adugi mapa amadi maki mari mata sing police na phubu saibe kya thokpadagi ka henba phibamda asu apanangki atai kya su police ki lathi charge ta phibam sokna phubi khipa kaya yakre makoi du ayambadi dalit community gi miyoi ngaktani hairi haukiba numaijung numiki nungthil pung mariga minute taraga mangarom tabada police na laikhidraba anga du gi haksang puloikro haibu wafam yanada duna family member amadi makoi gi supporter singa loinana state police singa akan momong de hingsa yawba thaudo kya thoki masum Mapamadura sangsilakpu state police ki local miyamna thattuna sangki makata abada mapamadugi surna village adu lanpamamaga manana hana sunabigi thawong thoki haidi hana pausna makhatana phongdorakli makasa tarapoina to papa mana LAC paringda lanmigi sakti hengkat hankre pangong lekta anobulan gi asoba gari sing phibam semduna laikre Jammu Kashmir gi Ladakh ti India military force ki tawbang hambagi sang adudagi ka hena hengar handuna yumlo nari balebak sinaga line of actual control gi lainari bama pamadugi pangong lek manakta anobulan gi khulai sing puba asobu gari sing phibam semduna laikre mapamadur lan gi plan sing taba yaba mapam semduna line of actual control gi operation tawbu yanabagi phibam da semgali hari mapamadur semgali lan gi plan tapam singadu hanagi hena sakti laina thabak tawduna makoi pandamada fangnabagi damak magi khongjela madi capacity hanadagi yamna hena sakti lairaba aircraft ngakta sejinanaba sem saba loire nongpok thangba Ladakh ki sarukta lairibi Eshing ki saruksing lanchinduna line of actual control dagi sapsana mathau pangthok pangamlagani mafam asida thamliba landing craft assault sing asi Aquarius ship yacht limited na saba aircraft ngaktani haina gawadi thadorakpo official oiba paw mana phongdorakli lanmigi sakti hengat hanba amadi lani gari sing masing yamna deploy torakpa sigi mathakta line of actual control gi paring da atopa asauba ticket platform singi mapung fana semba loire hairiba platform sing asi India army sing matik sana laiduna aruba thabak sing pangthokpa ngamnabagi damak semani State asigi awang thangba ngangkhaidasu yamlaba infantry soldiers sing akaknaba sangda mathau tawduna leiri yamlaba lanmi sing asina makhal ani gi high mobile vehicle sing sangsilakpa irai laina lakshin ngamagi power du leiri bani ahan bakanglubasina infantry ngak thoknaba mobility system singni masi data advanced system limited na apikpa BLP mini ama mana sabane system asigi yamna yang amadi konjel tuna leng ot pangamba magi target singda
thuna target tauba ngambagi power yaubana ngamkhai landuna changchilakpa infantry soldier sing irai laina ngakthokpa ngamba khulai hodi infantry protected mobility vehicle asi langi khuzu khulai matik sana pairab lanmi sing khuz puthok pusin tawbada sijinagani masina karigumba makhol amada thokandana army patrolling adu tungan ba mission sing de sangdona offensive operation mai pakna sangsin mangangani anisuba vehicle asina infantry mobility protected vehicle ni masina nongpok thang Ladakh ta khongjel yangna yekna ba single lan kapna ba ngamba vehicle sing oigadoriba vehicle sigi top khudong jaba khara de lan misingbu mafam amadagi amada thuna hongdo khongjin tawpa ngamba amadi yamna yangna yekna ba singda khut hanba ngambagi khudong jaba sa laigani vehicle anima asi Tata Advanced System Limited na procure tawduna thadorakpani haire hen supau sina makhatana phungdorakli loisilakpoina topa paung tanga mayamda thamjaramge Asian Weightlifting Championship 2022 Mirabai Sanuna Commonwealth Games ki goal matungda pothana ba firep lokre Star India weightlifter sing saikom Mirabai Sanu amadi Jeremy Larin Lungana Commonwealth Games 2022 da makoi gi weight category da India ki dama gold medal lawkraba matung lakliba October 3 tagi 13 phawba Bahrain gi Manamara pangthokodoriba Asian Weightlifting Championship 2022 da pathana ba firep lokre Indian Weightlifting Federation IWLF na lifter singbu Paris 2024 Olympics qualifying damak masa tek na thamna ba warep loki asigumba ahanba event asi December da Colombia gi Bogota da pangthokodoriba World Weightlifting Championship 2022 na oidi Indian Weightlifting gi head coach Bijoy Sharma na pauksi ema da hai IWLF na mipama na Commonwealth Games da saruk yakiba singna thangna ba event sing da saruk yadana ba warep loki amadi makhoi Commonwealth Games saruk yakiba da ngairi maramaduna core group ta lairiba lifter singda world gi damak miyeng thamgani aduga atopa singna Asian event da leba sigi mohut sinduna saruk yana bi khudong saba phangani haina ma na phongdoki India na Commonwealth Games 2022 da member taraga mangagi squad ama thaki madugi manungda tarana medal lawraga halaki apunba teamna athubada NIS Patiala gi national campus halaktuna pulagani amaramda haukiba Asian Championship ki edition da Delhi Dala Behara nupi gi kg nifuga mangagi kanglupta gold amadi Mirabai Sanu nupi gi kg nifuga mapan gi kanglupta bronze na laibas gi medal sing lawkibani haide henasu pausna makhatana phungdorakli anobu ipau sing lebagi myam da update pizara ken su channel sigi maikei digi myam gi famna thamjari duga haujiku inadi myam matang sa kainarsi and thank you